ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯏꯟꯗꯁꯇ꯭ꯔꯤ ꯁꯦꯟꯇꯔꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯆꯧꯀꯤꯗꯥꯔꯁꯨ ꯔꯤꯇꯥꯌꯔ ꯆꯠꯂꯒ ꯁꯣꯝꯗ ꯃꯥꯡꯗ ꯎꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯅꯤ ꯃꯁꯤꯅ ꯋꯤꯚꯤꯡ ꯄ꯭ꯔꯗꯛꯁꯟ ꯁꯦꯟꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯏꯟꯗꯁꯇ꯭ꯔꯤ ꯁꯦꯟꯇꯔꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯕꯤꯜꯗꯤꯡ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔꯅ ꯐꯝꯒꯗꯕꯅꯤ ꯃꯁꯤꯁꯨ ꯑꯗꯨꯝ ꯁꯣ ꯂꯣꯜꯂꯒ ꯂꯩꯈꯤꯗꯅ ꯁ꯭ꯇꯥꯐ ꯑꯝꯇ ꯂꯥꯛꯇ꯭ꯔꯦ ꯍꯥꯏ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯁꯦꯟꯇꯔꯁꯤ ꯏꯟꯗꯁꯇ꯭ꯔꯤ ꯁꯦꯟꯇꯔ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯤ ꯖꯤꯔꯤꯁꯤ ꯑꯩꯈꯣꯏꯅ ꯖꯤꯔꯤꯁꯤ ꯌꯥꯝꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯕꯥꯎꯟꯗꯔꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇꯒꯤ ꯖꯤꯔꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯂꯝ ꯑꯃꯅꯤ ꯃꯔꯝꯗꯤ ꯖꯤꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯥꯎꯟꯗꯔꯤ ꯉꯥꯛꯑꯦ ꯍꯥꯏ ꯃꯁꯤ ꯁꯦꯝꯒꯠꯇꯕ ꯑꯗꯒꯤ ꯅꯍꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯣꯇꯤꯚꯦꯠ ꯇꯧ ꯑꯗꯒꯤ ꯃꯣꯏꯒꯤ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯁꯦꯝꯕꯤꯒꯗꯕꯅꯦꯕ ꯅꯪ ꯊꯣꯛꯄ ꯁꯥꯟꯅꯔꯣ ꯍꯥꯏꯗꯨꯗꯤ ꯀꯅꯥ ꯁꯥꯟꯅꯅꯤ ꯑꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯒꯤ ꯑꯣꯏꯅ ꯆꯪꯕ ꯌꯥꯏ ꯌꯥꯕꯗꯤ ꯁꯣꯝꯗꯒꯤ ꯁꯣꯝꯗꯒꯤ ꯆꯪꯉꯛ ꯌꯥꯕ꯭ꯔꯣ ꯌꯥꯏꯌꯦꯕ ꯁꯣ ꯍꯥꯡꯕ꯭ꯔꯕ ꯁꯣ ꯍꯥꯡꯗꯦꯕ ꯑꯣꯀꯦ ꯑꯩ ꯉꯁꯥꯏ ꯆꯪꯉꯨꯔꯦ ꯄꯨꯔꯥ ꯃꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯝꯍꯥꯡ ꯇꯨꯃꯥꯡꯅ ꯍꯦꯟꯅ ꯅꯥꯜꯂꯦ ꯑꯗꯨꯅ ꯃꯁꯤ ꯁ꯭ꯄꯣꯔꯠꯁ ꯑꯣꯐꯤꯁꯥꯔꯗꯣ ꯑꯩ ꯁꯤꯗ ꯅꯣꯡ ꯅꯤꯅꯤ ꯂꯩꯈꯤꯅꯤ ꯑꯝꯇ ꯂꯥꯛꯑꯣꯅ ꯐꯣꯟ ꯇꯧꯕ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯃꯑꯣꯡ ꯑꯃ ꯆꯥꯈ꯭ꯔꯦ ꯍꯥꯏꯗꯤ ꯁ꯭ꯄꯣꯔꯠꯁꯤꯅ ꯅꯍꯥ ꯃꯌꯥꯝ ꯁꯦꯝꯒꯠꯇꯣꯏꯅꯦꯕ ꯁ꯭ꯄꯣꯔꯠꯁ ꯁꯥꯟꯅꯐꯝꯁꯨ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯗ꯭ꯔꯦ ꯊꯕꯛ ꯄꯤꯒꯗꯕ ITI ꯑꯗꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯁꯦꯟꯇꯔ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯀꯔꯤꯝ ꯇꯧꯗ꯭ꯔꯦ ꯁꯤ ꯐꯪꯁꯟ ꯑꯝꯇ ꯇꯧꯗ꯭ꯔꯦ ꯁꯤꯗꯤ ꯍ꯭ꯌꯨꯃꯦꯟ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃ ꯁ꯭ꯋꯥꯏꯗ ꯂꯩꯒana ꯍꯥꯏꯕꯁꯤꯗꯤ ꯂꯩꯇꯕꯒ ꯃꯥꯟꯅꯔꯦ ꯑꯗꯨꯅ ꯁ꯭ꯄꯣꯔꯠꯁꯤꯡꯁꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯗꯤ ꯁꯔꯀꯥꯔꯅ ꯃꯇꯝꯗꯨꯗ ꯌꯥꯝ ꯁꯦꯝꯕꯤꯔꯝꯃꯦ ꯑꯅꯧꯕꯗꯤ ꯅꯠꯇꯦꯕ ꯃꯇꯝꯒꯤ ꯁꯔꯀꯥꯔ ꯁꯦꯝꯃꯝꯕ ꯑꯅꯧꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯃꯁꯤ ꯁꯦꯝꯒꯠꯂꯤꯁꯤꯡꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯅ ꯃꯦꯟꯇꯦꯟ ꯇꯧꯕꯤꯗ꯭ꯔꯦ ꯑꯗꯩ ꯅꯍꯥꯁꯤꯡꯁꯤ ꯕꯤꯜꯗꯤꯡ ꯑꯃ ꯊꯝꯃꯦ ꯑꯗꯒꯤ ꯕꯦꯗꯃꯤꯟꯇꯟ ꯍꯣꯜ ꯑꯃ ꯁꯔꯀꯥꯔꯅ ꯊꯝꯃꯦ ꯑꯗꯒꯤ ꯐꯨꯠꯕꯣꯜ ꯒ꯭ꯔꯥꯎꯟ ꯑꯃ ꯊꯝꯃꯦ ꯅꯣꯏ ꯊꯣꯛ ꯁꯥꯟꯅꯖꯔꯣ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯁꯤ ꯁꯔꯀꯥꯔꯅ ꯁꯥꯟꯅꯕꯁꯤꯡꯁꯦ ꯃꯁꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯒꯗꯕꯅꯤ ꯃꯈꯣꯏꯒꯤ ꯆꯪꯐꯝꯁꯤꯐꯥꯎꯗ ꯈꯔ ꯍꯪꯒꯣꯏꯒꯟꯕ ꯃꯤꯗꯤ ꯁꯥꯟꯅꯐꯝꯁꯤ ꯆꯪꯉꯣꯏ ꯈꯔ ꯍꯪꯒꯣꯏꯒꯟꯕ ꯑꯃꯥꯡ ꯑꯁꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯃꯁꯤ ꯁꯔꯀꯥꯔꯁꯤꯅ ꯃꯐꯝꯁꯤ ꯌꯧꯁꯤꯟꯗ꯭ꯔꯦ ꯑꯗꯨꯅ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯁꯤꯁꯨ ꯄꯨꯔꯥ ꯐꯦꯜ ꯑꯣꯏꯔꯦ ꯌꯥꯔꯦ ꯍꯥꯏꯗꯤ ꯂꯥꯛꯄ ꯃꯥꯜꯂꯦ
ꯑꯩꯈꯣꯏꯅ ꯔꯦꯊꯔ ꯈꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯄꯥꯝꯃꯤꯁꯦ ꯂꯧꯔꯒ ꯁꯥꯔꯚꯤꯁꯁꯤꯒ ꯑꯩꯈꯣꯏꯅ ꯂꯦꯕꯣꯔꯦꯇꯔꯤꯒꯨꯝꯕ ꯑꯦꯛꯁꯔꯦꯒꯨꯝꯕ ꯏꯁꯤꯖꯤꯒꯨꯝꯕ ꯂꯩꯃꯟꯗꯗꯅ ꯑꯗꯣ ꯃꯣꯏꯁꯤꯡꯁꯤꯗ ꯀꯥꯕꯤꯔꯤꯕ꯭ꯔꯥ ꯃꯣꯏꯁꯤ ꯀꯥꯏ ꯃꯥꯒꯤ ꯇꯧꯒꯗꯕ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯌꯥ ꯂꯩꯒꯦ? ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯗ ꯑꯃꯅ ꯄꯤꯗꯤ ꯐꯝꯃꯤ ꯑꯃꯗꯤ ꯏꯃꯥꯔꯖꯦꯟꯁꯤ ꯗ꯭ꯌꯨꯇꯤꯅꯤ ꯗꯥꯛꯇꯔ ꯑꯜꯇꯥ ꯀꯥꯏꯗꯩꯅꯣ ꯑꯜꯇꯥ? ꯂꯤꯂꯣꯡꯗꯩꯔꯣ? ꯑꯩꯈꯣꯏ ꯂꯩꯀꯥꯏꯅꯤ. ꯃꯥꯗꯤ ꯀꯔꯤ ꯑꯣꯏ? ꯃꯥꯁꯨ ꯗꯥꯛꯇꯔꯅꯤ. ꯗꯥꯛꯇꯔ ꯀꯥꯏꯗꯩꯅꯣ? ꯃꯥꯗꯤ ꯅꯪꯁꯨ ꯗꯣꯛꯇꯔꯔꯣ? ꯃꯣꯏꯁꯤꯅ ꯂꯩꯍꯟꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯦꯡꯒꯦꯖ ꯇꯧꯖꯕ. ꯀꯟꯇ꯭ꯔꯦꯛ ꯍꯧꯖꯤꯛ ꯑꯦꯡꯒꯦꯖꯃꯦꯟꯗꯣ. ꯑꯗꯨ ꯀꯩꯀꯩ ꯑꯋꯥꯠ ꯑꯄꯥꯗꯤ ꯂꯩ ꯄꯦꯁꯦꯟꯁꯤꯡꯒꯤ 24/7 ꯇꯧꯕ? 24/7. ꯗꯥꯛꯇꯔꯁꯤꯡ ꯋꯥꯠꯄꯗꯤ ꯂꯩ? ꯃꯁꯤ ꯆꯦꯗꯗꯤ ꯀꯝꯃꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔ 94ꯀꯤ ꯑꯗꯨꯃꯥꯏꯅ. ꯍꯣꯏ. ꯑꯗꯨꯒ ꯕꯤꯜꯗꯤꯡꯗꯤ 50 ꯕꯦꯗꯦꯠ ꯑꯩꯅ ꯁꯪꯒꯥꯔꯝꯃꯦ. ꯁꯥꯟꯅꯕ ꯃꯇꯝꯗ. ꯃꯥꯅꯤ ꯃꯥꯅꯤ. ꯑꯗꯨ 2016 16ꯒꯤ ꯑꯣꯛꯇꯣꯕꯔ. 16 I remember. ꯐꯔꯦ ꯐꯔꯦ. ꯀꯟꯅ ꯇꯧꯔꯕꯅꯤ ꯑꯗꯨꯅ ꯗꯥꯛꯇꯔ ꯌꯦꯡꯉꯗꯤ ꯐꯔꯅꯤ. ꯑꯇꯩ ꯄꯦꯁꯦꯟꯗꯤ ꯂꯩꯇꯕ꯭ꯔꯥ? ꯄꯦꯁꯦꯟꯁꯤ ꯈꯤꯇꯪ ꯉꯥꯏꯔꯤ ꯃꯥꯜꯂꯦ. ꯁꯤꯗ ꯉꯥꯏꯔꯤ. ꯖꯣꯏꯟ ꯇꯧꯗꯦ ꯃꯤꯟꯁ ꯑꯦꯄꯣꯏꯟꯃꯦꯟꯗꯤ ꯄꯤꯕ. ꯃꯦꯆꯤꯟꯗꯤ ꯀꯗꯥꯏ? ꯑꯦꯛꯁꯔꯦꯒꯤ? ꯑꯦꯛꯁꯔꯦꯒꯤ ꯑꯃꯗꯤ ꯁꯤꯗ ꯂꯩ. ꯑꯗꯨꯝ ꯑꯁꯣꯀꯥꯏꯒꯤ ꯈꯔ ꯇꯧꯕ. ꯀꯥꯝꯕꯤꯌꯔ. ꯅꯪꯅ ꯀꯥꯏꯗꯒꯤ? ꯎꯔꯤꯄꯣꯛꯇꯒꯤ. ꯒꯣꯔꯃꯦꯟ ꯏꯝꯄ꯭ꯂꯣꯌꯤꯔꯣ? ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯦꯛꯇ ꯀꯟꯇ꯭ꯔꯦꯛ ꯇꯧꯕꯗꯣ. ꯑꯣ ꯅꯣꯏ ꯔꯤꯒꯨꯂꯔ ꯇꯥꯅꯗꯕ. ꯀꯛꯆꯤꯡꯗꯒꯤ. ꯆꯤꯡꯗꯦꯔꯣ? ꯑꯩꯈꯣꯏ ꯂꯩꯀꯥꯏꯅꯤꯅꯦ. ECG technician. ECG technician. Okay. Oh. ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯖꯤꯔꯤꯒꯤ ꯂꯩꯔꯤꯕ ꯖꯤꯔꯤꯒꯤ ꯂꯣꯀꯦꯜ ꯂꯤꯗꯔꯁꯤꯡ ꯃꯌꯥꯝ ꯎꯅꯔꯒ ꯃꯌꯥꯝ ꯁꯤꯒꯤ ITI ꯁꯤꯒꯤ ꯃꯐꯝꯁꯤ ꯌꯦꯡꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ITI ꯁꯤ ꯃꯁꯤ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ. ꯁꯥꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯁꯔꯀꯥꯔꯅ ꯃꯁꯤꯒꯤ ꯁ꯭ꯇꯥꯐ ꯍꯥꯞꯀꯗꯕ ꯈꯣꯠꯀꯗꯕꯁꯤ ꯀꯔꯤꯝꯇ ꯇꯧꯗꯅ ꯃꯁꯤ ꯂꯩꯕꯁꯤ ꯑꯩꯈꯣꯏ ꯎꯔꯤꯕ ꯐꯤꯕꯝꯁꯤꯅꯤ. ꯍꯧꯖꯤꯛ ꯃꯁꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 4,50,00,000 ꯀꯥꯏꯊꯣꯛꯑꯒ ꯁꯥꯈꯤꯕ. ꯃꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯦ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁ ꯃꯇꯝꯗ ꯁꯥꯕ ꯂꯣꯏꯁꯤꯜꯂꯒ ꯃꯁꯤ ꯂꯩꯔꯕꯅꯤ. ꯑꯗꯨ ꯃꯁꯤꯒꯤ 2017ꯗꯒꯤ ꯃꯁꯤꯁꯦ ITIꯁꯦ ꯐꯪꯁꯅꯦꯜ ꯑꯣꯏꯅꯕꯅ ꯁꯔꯀꯥꯔꯅ ꯍꯣꯠꯅꯩꯌꯦꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯁꯤ ꯀꯔꯤꯝꯇ ꯇꯧꯗꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯎꯔꯦ. ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡꯁꯦ ꯁꯥꯕꯗ ꯊꯣꯡ ꯄꯥꯜꯂꯝꯕ ꯂꯣꯏ ꯐꯛꯑ ꯄꯨꯈ꯭ꯔꯦ. ꯒꯦꯠꯁꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯗ꯭ꯔꯦ. ꯑꯗꯒꯤ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯦ ꯐꯛꯑꯒ ꯄꯨꯈ꯭ꯔꯦ. ꯃꯄꯨꯡ ꯄꯥꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ITIꯁꯤ ꯃꯌꯥꯝ ꯈꯪꯉꯤꯁꯤꯅꯤ. ꯑꯩꯈꯣꯏ ꯅꯍꯥꯁꯤꯡ ꯃꯌꯥꯝ ꯑꯃ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯣꯏꯅꯤ. ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯇꯔꯄ꯭ꯔꯦꯅꯔꯒꯤ ꯑꯗꯒꯤ ꯁ꯭ꯀꯤꯜ ꯗꯤꯕ꯭ꯂꯞꯃꯦꯟ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯅꯅꯕ ꯌꯨꯠꯁ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯒꯤ ꯔꯥꯏꯠ ꯑꯐꯇꯔ ꯀ꯭ꯂꯥꯁ 10 ꯑꯗꯒꯤ ꯂꯩꯔꯤꯕ 12 ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯅꯍꯥꯁꯤꯡꯗ ꯁ꯭ꯀꯤꯜ ꯗꯤꯕ꯭ꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯦ ITIꯅ ꯇꯧꯗꯣꯏꯅꯦꯕ. ꯑꯗꯨ ꯀꯣꯂꯦꯖ ꯆꯠꯄꯒꯤ ꯂꯩꯔꯛ, ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯒꯤ ꯂꯩꯔꯛ, ITIꯒꯤ ꯁꯤꯗꯩꯁꯤꯗ ꯐꯪꯁꯟ ꯇꯧꯗ꯭ꯔꯤꯕꯁꯤꯒꯤ ꯆꯠꯄꯒꯤ ꯑꯗꯒꯤ ꯍꯦꯂꯤꯄꯦꯗꯀꯤ ꯂꯩꯔꯛ, everything ꯃꯁꯤ ꯏꯐꯨꯜꯅ ꯅꯣꯡ ꯆꯨꯏ. ꯅꯥꯎ ꯍꯧꯖꯤꯛ ꯔꯦꯅꯤ ꯁꯤꯖꯟ ꯖꯤꯔꯤꯕꯥꯝꯗ ꯂꯩ. ꯀꯔꯝꯕ ꯔꯦꯅꯤ ꯁꯤꯖꯟ? ꯏꯐꯨꯜꯒꯤ ꯔꯦꯅꯤ ꯁꯤꯖꯟ.
ꯑꯗꯨꯅ ꯃꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯁꯤ ꯁꯔꯀꯥꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯅꯦꯕꯜ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯤꯡ ꯑꯗꯒꯤ ꯑꯣꯅꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯔꯀꯥꯔꯁꯤꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯤꯚꯥꯒ ꯄꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡ ꯕꯕꯨꯄꯨꯔꯥꯗꯒꯤ ꯀ꯭ꯋꯥꯇꯔꯗꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯣꯐꯤꯁ ꯀꯥꯕ ꯃꯌꯥꯝ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯗꯗꯤ ꯅꯨꯡꯉꯥꯏꯔꯝꯅꯤ ꯁꯣꯝꯗꯗꯤ ꯍꯣꯔꯤꯕꯜ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯁꯤ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯑꯩꯅ ꯑꯁꯥ ꯇꯧꯖꯔꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯅ ꯖꯤꯔꯤꯒꯤ ꯄꯣꯖꯤꯁꯟ ꯌꯥꯝ ꯐꯠꯇꯦꯅ ꯊꯦꯡꯛ ꯌꯨ